ahan badem na maroi ba update ama thamjage Sangran Chingthakta Khutlai Paiba Kuki Millitantsing Peiduna Leire Imphal East District Kilamlai Kendra gi manung sana leiba samung khok khunu sabung khok thamna pok pina singo maitai khul singa thangnan leiba Sangran Chingthakta asida hoji aphaba makal gi Khutlai Paiba Kuki Millitantsing Peiduna Leire khunja kharna pause asida phongdor pagi matung ina di Sangran Kuki Khul gi Chingthak asida Kuki Millitantsing na sathok sasin tawba uba pangle masitana tan anoba bangkar kaya sagatuna makhoi gi leifam safam oiduna leire maram asina makhoina thangnan leiba maitai khul singa nongmai amadi bom landara katra haibagi singna ba chawna leire maduna Manipuri lengak na thuba matam tamin ing sang Peiduna Sangran Kuki Khul asida Kuki Millitantsing leifam oiragli basi takthok Peiduna thangnana leiba mitai khul sing ing tapna leina bo horna biu Kuki Millitantsing na singi sarukta sathok sasin tawduna leiba asina maram oiraga singyaga tainna leiriba maitai khul singi miyoi sing labukta kumduna labuk kumbagi thabuk singsu yamna sauna apan bo oire amaromda handak thamna pokpi Santi Khongban sabung khok khunau amadi thangnana leiriba maitai khul sing hak senabagi damakta matik saba state security thambide haiduna khunja sing hauduna Imphal ukrul lambi thingbagi khongjing chathabadagi lenga kayan nabama puraktuna khongjing handoki yanabasi matungina Manipuri lenga ki maikai degi Santi Khongban amadi thamna pokpi khulgi awang thangba sarukta khunja sing ngak senabagi damakta Gypsy gari ani amadi special commando sing thamduna ngak senbagi thabuk paikhatpa hauraki masigi damakta khunja sing na Manipuri lenga puthagatpa phongturali adubu ngarang degi hono ngak senbagi thabuk torbu special commando sing asi amu hanna lauthokare Masi ngarang handagi hauna Imphal manung yauna tampaki Mafam Kayada miyamgi akan ba ihau lakpa asin oigani haine khali adubu atuba matamda hanna thambiramba special commando gi kangbu sing atuba matamda thambiyo haiba wafam su khunja kayana phongdoragli aduga mathangi update asina Kuki Millitantsing jiribamgi murmung maitai khulda angakpa phangna nongmai amadi bom kapsinduna landara krem Ziribamda district asi hojik khwaidagi leitadraba district ama haibadu oiduna leiri district asi gi Kuki taba khulsingdagi Kuki Millitantsing na phaba makali khusuko laisina duna bom amasung nongmai leptena kapsilagli ngarang numdang pumapani mini fumanga rum taba matamda sangyang Kuki khul asi dagi Kuki Millitantsing na modbung maitai khul tamna ngpa mongda nongmai amasung bom kapsinduna landara kre hairi modbung maitai khul gi khunja kharaga pause asi da wari sanaba matamda ngarang numdang dagi sak ising saduna tumlagi haiduna tawba matamda khanghaudana sayang Kuki khul dagi ahan bada bom ahum hana kapsilaki leibak phaba dagi bom sing adu yumlak tasin badagi misimina madi akaya toy thoki de masigi matungda nongmai masing thingamtana kapsilaki Kuki Millitantsing na landarak pasida sayang amasung Sampranagar da leiba maitai sing numidang adu tadan chenaki khulngak khunja sing na so handuna Kuki Millitantsing gi maikai da handuna nongmai kap na bagi pau sing adu tapadigi mafam adu jiribam police ki kangbu amadi central force ki kangbu sing thomjilaki hairi khunja sing na pungdor pagi matung ne di Kuki sayang khul asina sing thak oina tawbani na nongmai amasung bom kap tharakpada khudung chaba haibadu oi Maduna modbung Sampranagar singba maitai khul sing asi ekhoigi nongmai amadi bom kapsilakpam oiduna leire mafam asita leiriba Kuki Millitantsing asi combing operation sing batawduna athuba matamda takthokpiyu Maduna trabading hackling tana Kuki Millitantsing na landarak tuna maitai khul sing da leiriba miyam bu leifam safam khanglaroi haiki doina na hojik maitai khul gi miyam sing sapagada mafam amada pusinduna leiri hairi amarom da ngarang Kuki Millitantsing na nongmai kapsinduna landarak ki ba asida mafam matam sana khunja sing ngakpi senbi bagi thabuk tobide haiduna tongan mafam dagi maira paibi sing jiribam police station na thomjilaki police ki kangbuna so pantabata uduna nongmai kapsilaki mafam sing section tuna Kuki Millitantsing takthok na bagi thabuk lokhatki adubu ahing nungyai matung pung baroga makhai fawo machit oina Kuki Millitantsing na nongmai kapsilaki hairi aduga mathangi update asina ngarang ahing sungnu da bom kapsilak tola landa silakre Kuki Millitantsing yamna toina bom amadi nongmai kapsin tola landa silak lebo mafam ama weriba sungnu da ngarang ahing Kuki Millitantsing na Surasanpur district ki dongyang Kuki Khuldagi sungnu tamna bom kaya kapsilakre hairi sungni khunja kaya na pause sta phongdorok pagi matung ina de ngarang ahing pung amaga makhai rom taba matam da dongyang Kuki Khuldagi Kuki Millitantsing na bom mangarom kapsilakre bom sing ado sungnu makha lekai gi Labuki sarukta taduna pokaiki masigi matung da nongmai round kaya ama su kapsilaki hairi nongmai kapsilak po aduda khulngak di khunja sing na so anduna nongmai round kaya kapki tungda mu hanna makhata na nongmai amadi bom kapsilaki dre hairi numidangi matam hek yorokpada Kuki Millitantsing na laloi pai amadi dongyang Kuki khulrom dagi bom amadi nongmai kapsin duna randabagi thabuk satharakpa asina sugnu amadi thangnaba Maitai khul singda leiriba khunja sing leitana leiba phangdre oiriba phibam asita ahenba security force tha jinbiduna ngaksen bagi thabuk sapsana lokhatpiyu Kuki Millitantsing nongmai kapsilak leiba mafam sapsa bakhangba ngamlapani na combing operation sing basa thaduna Kuki Millitantsing phagatuna ain gi oiba thabuk athuba matamda lokhatpiyu haina su khunja sing na phungdurki